Rural Development and Panchayati Raj Minister Thongam Bishwojit ngasi Imphal East, Imphal West, Bishnupur amadi Thawal gi Gram Rozgar Sewak GRS singda makhoi gi jurisdiction gi manung chanbada leiriba job card paiba singi list amu hanna verify tawnaba khangankhre amadi seranana maming pansilamba yaurabadi kakthatnaba haikhre. Wafam sing asi SIRD gi Panchayat Hall da Mahatma Gandhi National Rural Employment Guarantee Scheme paikhatnaba Block Development Officer sing amadi GRS singa pangthokiba mifam amada mahakna phongdokhibani. Minister na hai MGEARGA ase yam luraba tanpham asida khungang miyoi singda mateng oina ba nahuna na paikhatpani. Adu scheme ase paikhatpada guideline amadi protocol sing ase yam section na paikhatpa su tangai phade. Manipur gi apunba job card holder ase lakh manga ka point humphuma ni amadi lengak na handloom and handicraft ki artisan singdagi leiba mark sing ase beneficiary singda yanthokani. Mahang makha tarduna hai beneficiary sing asida hand sanitizer su pigani amadi thabak shuri basingda thabak shuphamda physical distancing gi niyom sungak na thabak suangani. GRS singda makha tan hairaduna Bishwojit na panki madodi tasenga thabak shu da bamiyo singda khusuman piroi da bani amadi masigi matangda makhoi gi mari leinaba gram panchayat ka mifam pham na basu mahang na khanganki. MGEARGA ki makhada jila parishad sing amadi local area line na paikhat paloisindriba thabak singi list su pikhalaknaba minister na BDO singda haiki. Mahak na makha tana action adu lokhatpe yana ba report adu loisindribagi maramga loinana athubada pikhalakadabani. Minister na asum haiki madudi taseng thabak paikhat pa hodringai da paikhat kadaba anauba thabak sing adugi estimate sing semduna official sing na pikhalakadabani. Scheme masi mai pangnaba scheme masi da saruk yaribi singna pukning changna saruk yabinaba khangaladuna minister na makha taki madudi mari leinaba bank singda mahangna wari sanaragani amadi local elected members singna scheme masi state asida ayet apan yaudana mapung phana chalaina ba honhangani. Scheme masi cha da chama mai pakna paikhat pangamna bagidamak grassroots level da beneficiary singa hakthengna thabak suriba singna mathau masak khangna thabak tawina basu minister na phongdoki. Mahangna makha tarduna hai tasengna work site ta hakthengna chattuna scheme gi asengba protocol amadi guideline sing adu ngakna thabak suribara haibadu yengsingani. Beneficiary singna makhoi gi passbook sing bank na pithok taba amadi atai outpa sing official singna mayok nariba sing ado BDO singna minister gi mafam da thamki. Mifam adu additional chief secretary MIS Khan amadi department ki atopa official sing su saru yaki. Aduga atopa pawmana Thangna yanbadagi miyoi ani shokle. Bishnupur district ki Thangna kendra gi manung chana laiba Kaibul police station konba moirang khunau tera makhong bazar da ngarang numidang chawrakna pung 8 makhai helakpa dwaida khana chainabadagi Thangna yanbada miyoi ani shokle. Thangna yalamle nupa adu khudakta chen khibadagi Kaibul police amasung moirang police na konba mafam singda thi humbagi thabak chathakre. Thangna yanbadagi shoklaba miyoi sing adudi Kiyam Pavitra Singa chahina 53 apokpa ke sana khomba moirang khunau nganu leima leiraktagini. Amadi Lairen Mayum Iboyai Masinga chahina 53 apokpa L Nodia Singa mahaksu moirang khunau nganu leima leiraktagini. Moirang khunau tera makhong bazar dagi thawdo adu mitna uhoba salam ningthemna haibada Thangna yalamdaga chen khiba miyoi adugi maming toijam ibocha maitei apokpa laikhidraba Rajmohan kawi hairi. Moirang khunau tera makhong dagini hairi. Asokpa miyoi ani adu moirang CIC hospital da first aid piduna pukhalaba matung ke pavitra kokta khara thina sokpana maram oiduna Imphal hospital da pukhatki. Thangna yanbada senari ba miyoi adu police na phagatnaba numidang athengba phawba thi humbagi thabak chathaki. Aduga atopa pawamana Jiribamda labor ama Esingda lupthibadagi thiba phangkhidre. Lockdown gi athingba marakta Jiribam gi godown da thabak suba lakpa Assamgi Kasar district tagi labor ahum police ki duna Jiribam turen landuna chenaba honabada labor ama ngarang nungthin pung ahum rom tabada Esingda lupthibadagi thiba phangdana leiri hairi. Lupthiba miyoi adu Niaspati kawi chahina 30 mahak Jiribam police na patrolling chatpa matamda lambi da chattuna lerambada makhoi bu kauki. Adu makhoi na police sing adu kibadagi Jiri turel tamna chenthaduna iroiraga turel adu lanthokna bo honabada ising iyai yorakpada iroiba ngamdabadagi irak nakhibani hairi. Makhoi ahumgi marakta anidi anakpada laiba miyoi singna kanba ngamki. Adu bolaibak thibadagi Niaspati kauba miyoi adu kanba ngamdaduna isingda irak naduna thiba khangdana leikhibani hairi. Aroibada Paubila News Reader gi video bi yengbiri bu khuding makpo thagatchari.